chtldi hai re ne. Oi ma kai no si bu. Te chan de ne kai no to si ma chin chứ. Hi ma'am, good evening. Kok sik man na ma'am changang lon ni. Ai than tagi cha lon mane khoi pa se ma'am na de ai ta comment ma'am para me chinau sing na khoi pa gi happy journey ma yam hai bi re do khoi pa se date 5 se ai chakane tawraga chatre ma'am koi gi date 8 ta moi mi suna da na mo date 8 ta chu ta tha moi masam kak pa chana gi ai gi cha lo le ne ma'am changang da nimbu khara sumjala ga thak ken kok chik pa phra yeng tawon ai cha thak lo ko de ngani se lai ang fu ri yong ahan na chi le tu mana fu bada hero kono hai hero atti lagta hai hojik se yam theng di theng yang ani ru thok pira ma ma'am bazar da lai ni pan se ayuk to di ko yam tang ya do hojik se lupa yang khai hai ni fu la ga ki ji ma lo gi ge taw ni hojik se theng a bena ni dang hong pi thora ne ba le manam nu shi bi sha bot lai re se dana amana lai di ma hu ta manam nu shi si pan se hong kari ko ge di khang de achou ba se ama khai ron ba da kan to ne achou ba pan ni maming di khang de aduga jingi ge se na saugri do haina ase mari khak lo re mana masing yam thoe aingon da inaom na chagim pu ma charo hai bane ko mem ado chagim pu ma da hamna ba hojik di mana do leidri haji hangam su leire me hangam su thokle hojik di mana masing aina phajana thokla ga thonga ge to ba palak su leire mana masing hojik di leidi fresh de oire nung thang oira ga su na poche phatta bo oidre ba yamna aduga sidana kai na hijang na pe ri pung ni pan ma khai ta ni mem tha je ne bazar se loi di loi se le ba ko ado khoi ni su ayuk ta di matam sangi da ba na hojik la pani aduga polai loi ga ice cream dukan changai ni paru na tapai adugi lauri ni ne umi ye kare sono je sono beta Puri lita ba yung ikai la yung Hoy puri lita ba ikai la yung Si pijay ro no ya do siya si kay pijay ro kay gino pijay je mas lamin mangang ni siya na homework daw kra ba lamin ba yung masak siya akhoi baru mai sa ge pelak de agi simun lo bala mi yung kok chi ai na sire dol nei re ne aduga se at aing mu ta san balete nge mama chin yung ding si paden jing ni na oi ma kai no si bu te chan de na kai no to si ma chin ji tum te bi jeng lai dro bana Sige tayo na siya. Asay canteen lagi sapon may ampura su mo pakat na. Sapon na mong leire. Oy tomato kasi ayuk ta sa luwa ba 80 70 80 dagi am ta taroy deni. Nung thang thing ba khara sanda ta thing sa lamina. Kaya 40 da phangak ba ado yi pan su dingai ne pan si su ayuk ta chala ba lupa cham makha dam bo leite marphu da ki jo ma launi ga hai di marphu da logo ga hai ne ba sanda tara mina lupa ni phu da keji da tangai ne ado ga si koi bazar hai bu set ne tha kai lai pham ju khang de si sina mu sa ba si da sina mafare si di lupa manga mari khak da lupa kun sina mari da kun sina mana ka se ngune ado yung asai katang cha pe lau de ngasi ai ngarang na
मोसोरीगा कुंब्रागा अयुक्सु नुंदांगसु इरोनबा दुगैदी हैना सिंगसी अनिरक कांसोय अयुक्तसु अयुक्तसु अदै नुंदांगदसु अमायं चलंदा आओ बदनी मार पिजरे वा चाखुमदगा चंगरे नंगक्ट्रिब क्या थुमी आई लाक चंगक दगा आइसक्रीम चारिंगे द मा हान चाखुम चंगर दुगैदी सिमला आधा केजी द कुन हाफ केजी लुपा कुन सी होजि नुंधांग ओरकबगी होंगिनेबको अबना अयुक्ता चलदी फ्रेश दी फंगे अदुगा फ्रेश दी ओइदुनेबा 80 ने 70 80 मखादा दी अते हिजांग नापे अमदा फंगरोइदनी अदुगा असिना सिसु मनम नुसिबि सेबोजे अखोइदि सि याम सातिना पामी सिदि रिम लैरे लुपा अयुक्ता ओइदि हुंबु ओइदुनी होजि अस मनम से सिदे हम पाई मनम नमी से लुपा 15 ओइ मार ओ कुंदा पुरैबा हाइबा कुन अइना पान खलिङे द सेबोसे मा लहौइनि सिबु केजी अनि फान लरक्ते लुपा कुन द पुरैने हायगा तन्ले सेबोसिदि हिजांग थोक्तबनिना दुम केजी अम ngौसनबदने हिजांग दो ओकना आइदि केजी ngौददि ओक्तेबा दु खजामना गंग हौते सि थलो आइरा एवरे मा जाखुम जंगरमिना नुंगाइरे एसे या आइजु मा वाइ साना ना कनो तथोब हयेंग दुइदि हा कई मथेन तौरी खंगने मादि मथेन तौबसु तंदनी अदो कई न तौखरे हाउना चाथरे लोरे ngसाइने आइना सि कांगसोय मगा बोरागा कनोगा पिजरेदना अमेर पेमगा मांग कमाइ तोइबो खंगदे मागा वाइ साइने आइसु सुमाइना तोरदे हयेंग आइदि सुम सामथोपगा हापचन जारे माइ मखोकसे लौथोमिन पिसलगा पिस्ता हापचन खरबा कोई बाजार से बुझे होंगे कई नो लेफम को खंगे दा कई नो चानिंगी खंगे ना लेते दी हिजांग सु लेते सिकुल हो हिजांग दे ना ले लगे नहीं हिजांग ले ना जाओ रे ये हजांग मात्र ना जाओ तो ना नंग फास्ता हागे तो के बंगा ले रदी ये हजांग मात्र हजांग ना ले रदी हिजा ना लेते दी हाय नि नगाय हिजांग नगाय माय मिस्टेक nga lay rồi nang ni hakjang ngai ta na ba thaba goi taw rồi ba nang duri taw lay di ba pan ha nai gi ju khare lay pan di hijang chau thok da bani sum half kg na iron khara ga dum iron khara ji ga no taw ba ani rak sum chana ba wow mathen loi gare ni kai no hang de ni ma taw se jerum chili hayeng di chala roi ma'am aina ngasi gi comment ngasi video de ko hayeng date phai hayeng chatpa gi taunaramine ba ko pe ka di pe ka se pap pap taw bane adu hayeng chala roi moi mi tang ni pa nai mare mi sunadara mare company moi se dei sara ga chana mare mi kai no ma'am lagna da ba jaw ro ma karin ba yu ro ba sha जेरुंग से तंखाई तारगा चिल्ली ngौरा पुथोरे उन्ने अमित पे दिए मैं तरबा फम नंगाई ले करे उन्ने सि जेरुंग उबदा को जेरुंग द ngau बसि देबा जेरुंग सिना का चिल्ली एक चिल्ली है रे ने पानी सुम थोंग न ले दु के हाव बना लोरे मैं चाबोक जादे हाव बना लोरे आई चिनी लोरे नहान भाइरल म सिबुदि तौइदा ngarang भाइरल लंग चले हनम ना पान सा पारा कनो म तवे कइनो म चाबदि होने हाव रे आइना हाय ने खत्म हो जाएगा इसलिए थोड़ा अंडा बनाओ हाय सिम कई हाय नो सिम कई है बा दाल वो सब बनाओ ये ज्यादा अंडा मन बनाओ इस कल को अंडा नहीं खिलाएगा कल से दाल बनाएगा वो जेरुम लो घरनी हवाई हवाई सु खरा सु थोंग हाय ने बा मैं आईडी सीगा द दाल नहीं चार तुम को जा अंडा भी नहीं पूरा बाबा अयुक्सु चम कांसोय चारे संदा नुंधांगु कांसोय चारे मैम आई यामदि हावरे दुम साबनिना ने अदुगा ngसाइना चाक तोकबदि लोइरेदा होजिकसे मैम पुंग 13 मखाइ तारे सोनुसु लारिंग हाकपा हालबा को चाक तोक लोइरगा अदुगा मासु तुमहल्ले अदुगा इना से सगलो हाइ सेटिंग मिनि हायेंग बोरी सेम गाइना हायेंग सेमनबगी बोरीगा अदुगा मेथीगा तिंग मनि हरिबोक हाय मैम गुड मॉर्निंग
yung mang hatang nè si wa si ma si chay dùng bagi ko ware kai puro hai ba ising puro ma wa bana lo dai ne ma sigi aina laibak se thukai ga ko mam si dai si yeng amak tre ba ko ai je nam na han gi kaino do sungjem ma yung ne si yung hatang da thuk lei yung ma wa bana lo dai si jungbi sanaraga si sumjit atek pa sa jung na laibak se sanara ma wa man ngai sing puro kai ne ngo da thau da ri ba yung yung ngasai ma san tau le ga ising puro cho kai ngon da ada hojik se moi ngasi teachers day ni na khara di theng na program le 8:30 dagi aduna aina ayuk morning walking salam mani aidi dum sida mathak te sum walking sale ba ko ayu ke hojik se pung 3 minute 35 muk tasan ngare hojik te tharo aina mara se kak thala ba so horen thara ni sigi janam se am phatre mara na jamam ne ba aduna uni mara se na kya mi am ne makha da leisan na duna chawkhot pangam da boi jani horen ai thara ni hojik te la cha sila iskon cha tu ni la kadoi ba se thama mage horen taunaran adu hunjiam jung gare mai thabagi thabam pot leitri good morning haidoro na paro Good morning. prap thabak tawra su mayam pung se chasan gi ba khaik ta khangau de wai situ atei tau thau ba pung 9 bu ta ge do reng ne ado sunu se 9 ha le ga thoki do mine ado na ma gi prap breakfast sembi ba So tasty. अच्छा अब वहाँ पे बैठो ना यहाँ पे क्या करना है सोच वो सोच और वीडियो बन kari आपका हाथ दर्द हो गया तो फिर तुझे पता अगर पागल कितना पाता akhoi paru lila si dia ba mayama da futal sorry ado nang da na ko gari lak da na akhoi sonu se nong chu thare chakhare ma video ka loba nang hodre chatke bana han gere mogi puni pan makhai de gi program ma gi na paru gi na 9:30 de gi adana paru gi ding ha kwali moi pijalo kha bana hajik ai mo sana ba taw ge ai gi ngarang le rak pa biscuit sing do hapchan ge taw bani ai ngarang gi container sing ge loina phingdo mani eng di posai sing ge hapchan ge na ne nungti gi ufun ka ba lepte table de khang de tv ma mai khang de ufun kha de sathi na kai container sing je loina kang di kang tai thok bala gi dre ngarang de gi phingam bani na ne uthok thabam modu da adu si chocolate jong ne si chocolate ai na hawa chocolate o ga dai khalu ga packet si manung kai oi le mi ngone adu sim de sar matung de haudi hawro me mem coffee gi ni and se chocolate kha le di nungai ba ko hangar handa sum angang ama mi am tala ju sum ang pai hen ba ju jai adu na ngarang canteen dei porak podo ni chocolate se piece kya khano chali ba khangre chandre ki container da khara le hawre packet da aduga namkin khara hapchan ge toba namkin hapa dine akhoi paruna loi loisan garani pung cha da cha ba aduga mabuk thili khole gai torokane na cha ba se limit ta loina cha di phaida ko maida su cha ba phate na sum hai mem adu jam ne na cha da ba khaji te dum cha su adu na ta di upai lekte si su maida na se ba biscuit ni yong cookies ne ase ai semba ngamme ba ko asi sigi kaino se ne tu mamang na di sema meni ado aina semaga maida yam sai thau yam sai na comment su yam lak podo ai di jam na budi lakte ama ni khang ne chinau sing na phana budi sum hairak pane ba ko ado aina sum nungai ta dana leire ado si cookies ai sem di sema ki ge video da ma mamang na lockdown na si sema phajan cha ki jubi gi ni aba mathak ta na
ꯁꯤꯁꯨ ꯍꯥꯞꯄ ꯂꯣꯏꯔ ꯁꯨꯃꯥꯏꯅ ꯀꯟꯇꯦꯅꯔꯗ ꯍꯥꯞꯆꯟ ꯊꯝꯃꯗꯤ ꯂꯧꯊꯣꯛ ꯑꯗꯨꯝ ꯆꯥꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯨꯁꯅꯦ ꯑꯩꯅ ꯅꯝꯀꯤꯟ ꯍꯥꯞꯀꯦ ꯇꯧꯔꯝꯃꯒ ꯅꯝꯀꯤꯟ ꯄꯨꯊꯣꯔꯛꯇꯔꯦ ꯇꯨꯁ ꯑꯣꯏꯅ ꯍꯥꯞꯆꯜꯂꯒꯦ ꯁꯨꯃꯥꯏꯅꯒ ꯑꯆꯥꯄꯣꯠꯀꯁꯦ ꯊꯟ ꯂꯩꯔꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯆꯥꯗꯕꯀꯣ ꯑꯗꯨꯝ ꯆꯥꯒ ꯕꯤꯁꯀꯤꯠ ꯑꯃ ꯑꯅꯤꯒ ꯑꯗꯨꯝ ꯆꯥꯕ ꯅꯨꯡꯉꯥꯏ ꯍꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯇꯨꯁꯤꯅ ꯍꯥꯎꯏ ꯑꯃꯁꯤꯅ ꯑꯃꯒ ꯁꯣꯝꯗꯩ ꯀꯣꯀꯣꯅꯠꯀꯤ ꯀꯨꯀꯤꯁꯁꯦ ꯌꯥꯝꯅꯗꯤ ꯊꯨꯝꯗꯦ ꯇꯨꯁꯤꯁꯨ ꯌꯥꯝꯅ ꯊꯨꯝꯗꯦꯅꯀꯣ ꯆꯥꯗ ꯂꯨꯄꯥ ꯆꯥꯕ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯁꯤꯗ ꯈꯔ ꯂꯦꯝꯍꯧꯕꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯥ ꯂꯣꯜꯂꯒ ꯊꯛꯑꯅꯤ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯩꯒꯤ ꯕꯤꯁꯀꯤꯠꯁꯦ ꯁꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯉꯥꯡꯁꯤꯡ ꯆꯥ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯌꯨꯛꯀꯤ ꯆꯥꯕꯤ ꯊꯛꯄꯤ ꯂꯣꯏꯔꯕꯅꯤ나 ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯛꯂꯋꯥꯏꯁꯦ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯕꯣꯔꯤ ꯁꯦꯝꯅꯕ ꯇꯧꯔꯒꯦ ꯃꯀꯨ ꯌꯥꯎꯕꯩꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒꯦ ꯆꯥꯝ ꯂꯣꯏꯔꯛꯄꯗ ꯃꯀꯨꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯅ ꯃꯊꯪꯗꯩꯗꯤ ꯃꯀꯨ ꯌꯥꯎꯗꯕ ꯑꯣꯏꯅ ꯂꯧꯔꯅꯤ ꯏꯆꯦꯅꯁꯨ ꯍꯥꯏꯔꯛꯄꯗꯣ ꯃꯀꯨ ꯌꯥꯎꯗꯕ ꯑꯣꯏꯅ ꯇꯧꯕꯅ ꯐꯅꯦꯕ ꯃꯀꯨ ꯌꯥꯎꯕꯁꯤꯅ ꯑꯁꯨꯝ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯨꯏꯁꯨ ꯆꯥꯝꯕꯗ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯕ ꯑꯗꯨꯒꯩꯗꯤ ꯃꯀꯨꯗꯇꯁꯨ ꯐꯅ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗ ꯍꯧꯖꯤꯛ ꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯝꯈꯤꯒꯦ ꯄꯥꯔꯨꯁꯦ ꯆꯠꯈ꯭ꯔ ꯂꯣꯏꯔ ꯄꯥꯔꯨ ꯂꯩꯔꯗꯤ ꯐꯦꯎ ꯀꯧꯕ ꯈꯣꯠꯄ ꯂꯥꯡꯉꯅꯤ ꯄꯥꯔꯨ ꯆꯠꯈ꯭ꯔ ꯂꯣꯏꯔꯒ ꯏꯪꯅ ꯇꯞꯅ ꯑꯩ ꯁꯤ ꯁꯦꯝꯃꯣ ꯏꯪꯅ ꯇꯞꯅ ꯑꯣꯏꯅ ꯁꯦꯝꯃꯒꯦ ꯑꯩꯅ ꯍꯟꯗꯛꯇꯤ ꯃꯦꯊꯤꯁꯦ ꯃꯃꯥꯡꯗꯗꯤ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯈꯔ ꯇꯛꯈꯥꯏꯕꯗ ꯍꯥꯞꯀꯦ ꯇꯧꯕ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯇꯧꯕꯗꯒꯤꯗꯤ ꯑꯩꯅ ꯍꯔꯤꯕꯣꯞꯇꯤ ꯃꯃꯥꯡꯗ ꯍꯥꯞꯄꯧꯗꯦꯕꯀꯣ ꯑꯗꯨ ꯇꯛꯈꯥꯏꯕꯗ ꯍꯔꯤꯕꯣꯞꯁꯦ ꯌꯥꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯍꯨꯝꯁꯦ ꯑꯅꯤꯈꯛꯂ ꯀꯩꯅꯣ ꯍꯥꯞꯄꯒ ꯇꯛꯈꯥꯏꯔꯅꯤ ꯍꯧꯖꯤꯛꯁꯦ ꯁꯤ ꯉꯥꯏꯍꯥꯛ ꯊꯝꯈꯤꯕꯁꯤ ꯑꯗꯨꯒ ꯖꯦꯅꯝ ꯂꯦꯜꯂꯛꯈꯤꯒꯦ ꯁꯤ ꯍꯩꯗꯣꯛꯑꯒ ꯄꯥꯔꯨ ꯊꯥꯗꯣꯛ ꯂꯣꯏꯔꯒ ꯁꯦꯝꯃꯅꯤ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯖꯦꯅꯝꯁꯦ ꯌꯥꯝꯅ ꯈꯤꯇꯪ ꯁꯥꯡꯅ ꯀꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯀꯨꯞꯅ ꯁꯣꯏꯔꯒꯦ ꯇꯦꯟꯅꯅꯦ ꯄꯥꯔꯨꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯦ ꯑꯩꯅ ꯃꯆꯝ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨꯃꯛꯇꯁꯨ ꯃꯥ ꯆꯪꯉꯒ ꯍꯥꯠꯂꯤꯁꯦ ꯑꯃꯨꯛꯀ ꯄꯦꯟꯗ꯭ꯔꯤꯕ ꯁꯤ ꯉꯥꯡꯁꯤꯅꯤ ꯁ꯭ꯇꯥꯏꯜ ꯄꯥꯝꯕꯁꯤꯗꯦꯕ ꯑꯩꯅ ꯐꯣꯇꯣ ꯅꯝꯕꯤꯒꯦ ꯍꯥꯏꯁꯨ ꯃꯣꯏ ꯁ꯭ꯀꯨꯜꯒꯤꯁꯨ ꯀꯩꯅꯣꯁꯨ ꯁꯟꯒ꯭ꯂꯥꯁꯁꯤꯁꯨ ꯑꯃꯃꯝ ꯎꯞꯄꯨ ꯑꯣꯏꯅ ꯎꯞꯍꯟꯕꯅꯤ ꯑꯐꯥꯎ ꯁꯥꯏꯁꯦ ꯑꯃꯨꯛ ꯅꯪꯒꯤ ꯆꯁꯃꯥꯗꯣ ꯌꯦꯡꯉꯁꯦ ꯑꯩꯈꯣꯏ ꯄꯥꯔꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒꯤ ꯕꯣꯔꯤꯁꯦ ꯁꯦꯝꯕ ꯍꯧꯔꯒꯦ ꯅꯣꯡꯁꯤꯁꯨ ꯆꯤꯂꯤ ꯇꯧ ꯂꯩꯔꯦ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯕ ꯍꯥꯏꯗꯣ ꯑꯣꯏꯗꯦ ꯅꯨꯡꯁꯥ ꯁꯥꯗꯦꯀꯣ ꯑꯩꯅ ꯇꯋꯥꯁꯤꯗ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤ ꯁꯦꯝꯃꯒ ꯑꯗꯨꯒ ꯅꯨꯡꯁꯥ ꯐꯧꯗꯣꯛꯈ꯭ꯔꯗꯤ ꯀꯩꯝ ꯂꯥꯎꯖꯗꯕ ꯍꯟꯗꯛꯇꯤ ꯌꯦꯅꯝꯁꯦ ꯌꯥꯝ ꯄꯤꯛꯅ ꯁꯣꯏꯔꯦ ꯃꯆꯥ ꯑꯣꯏꯅꯅꯦ ꯇꯛꯈꯥꯏꯔꯒꯁꯦ ꯍꯟꯗꯛꯀꯤ ꯕꯣꯔꯤꯁꯦ ꯃꯃꯥꯡꯒꯤꯗꯗꯤ ꯑꯩ ꯍꯔꯤꯕꯣꯞ ꯍꯥꯞꯄꯧꯗꯦ ꯃꯌꯥꯝ ꯑꯗꯣ ꯆꯥꯕꯗ ꯍꯥꯎꯕꯗꯤ ꯍꯥꯎꯔꯁꯨ ꯃꯃꯥꯡꯗꯣ ꯍꯔꯤꯕꯣꯞ ꯈꯤꯇꯪ ꯍꯥꯞꯄꯗꯤ ꯍꯥꯎꯕ ꯍꯦꯟꯒꯗ꯭ꯔꯥ ꯈꯟꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯔꯤꯕꯣꯞꯁꯦ ꯑꯩꯅ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯖꯤꯔꯥꯁꯤꯁꯨ ꯆꯥꯝꯊꯣꯛꯑꯒ ꯑꯩꯅ ꯈꯔ ꯍꯥꯞꯄꯦ ꯇꯛꯄꯗ ꯇꯛꯈꯥꯏꯔꯒꯦ ꯁꯒꯣꯜꯍꯋꯥꯏ ꯕꯣꯔꯤꯁꯦ ꯐꯖꯅꯗꯤ ꯍꯥꯎꯋꯤꯀꯣ ꯃꯌꯥꯝ ꯇꯛꯄꯁꯨ ꯂꯣꯏꯔꯦ ꯁꯤꯅ ꯃꯊꯪꯒꯤ ꯇꯛꯄꯅꯤ ꯁꯤꯁꯤꯅ ꯑꯗꯨꯒ ꯃꯦꯊꯤ ꯈꯔ ꯍꯥꯞꯄꯦ ꯃꯊꯪꯒꯤꯁꯤꯗ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯑꯩꯅꯅꯦ ꯃꯄꯨꯝꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦꯅ ꯁꯣꯝꯗ ꯂꯩꯔꯦ ꯇꯛꯄ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯊꯪꯅꯔꯤꯁꯤꯗ ꯖꯨꯝ ꯁꯥꯔꯤꯕꯅꯤꯅ ꯇꯣꯛꯀ ꯇꯥꯛꯀ ꯂꯥꯡꯒꯠꯂꯛꯑꯅꯤ ꯑꯩ ꯑꯍꯥꯟꯕꯗ ꯐꯖꯅ ꯇꯣꯜꯂꯒ ꯑꯗꯨꯒ ꯃꯃꯥꯡꯗꯗꯤꯀꯣ ꯖꯤꯔꯥ ꯃꯄꯨꯝ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯃꯣꯔꯣꯛ ꯍꯥꯞꯄꯔꯣꯏꯒꯦ ꯃꯦꯝ ꯃꯃꯥꯡꯗꯗꯤ ꯃꯣꯔꯣꯛ ꯍꯥꯞꯈꯤꯕꯗꯨꯅ ꯃꯁꯛꯇꯣ ꯈꯤꯇꯪ ꯃꯨꯔꯞ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯕꯣꯔꯤꯗꯣꯅꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯑꯁꯨꯕꯗꯤ ꯍꯥꯞꯄꯔꯣꯏ ꯑꯗꯨꯝ ꯊꯥꯎ ꯈꯤꯇꯪꯒ ꯑꯗꯩ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯅꯤ ꯑꯃꯅ ꯍꯤꯡ ꯂꯩꯔꯦ ꯍꯤꯡꯁꯦ ꯑꯃꯨꯛ ꯍꯟꯗꯛꯀꯤꯗꯤ ꯆꯥꯎꯅꯒ ꯂꯥꯛꯈ꯭ꯔꯦ ꯍꯤꯡꯒ ꯑꯗꯨꯒ ꯌꯦꯅꯝꯒ ꯃꯦꯊꯤ ꯈꯤꯇꯪꯒ ꯍꯥꯞꯆꯜꯂꯅꯤ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯃꯨꯟꯅ ꯇꯣꯜꯍꯧꯈꯤꯒꯦ ꯑꯗꯨꯒ ꯃꯁꯥꯂꯥꯁꯤꯡꯁꯦ ꯍꯥꯞꯄꯕ ꯑꯩꯅ ꯁꯦ ꯐꯖꯅ ꯇꯣꯜꯂꯕ ꯃꯇꯨꯡꯗ ꯌꯦꯡꯉꯨꯅꯦ ꯁꯣꯝꯗ ꯈꯣꯡꯉꯤ ꯌꯦꯡꯉꯨ ꯁꯣꯝꯗ ꯈꯣꯡꯈ꯭ꯔꯦ ꯌꯨꯝꯒꯤꯁꯦ ꯇꯣꯜꯂꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯠ ꯆꯪꯉꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯑꯁꯤꯃꯨꯛ ꯍꯥꯞꯄꯒ ꯑꯩ ꯑꯃꯨꯛ ꯃꯤꯅꯤꯠ 3-4ꯃꯨꯛꯇꯤ ꯇꯣꯜꯂꯤꯅꯤ ꯑꯩꯁꯦ ꯐꯖꯅꯗꯤ ꯇꯣꯜꯂꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯒꯤ ꯐꯗꯤꯒꯣꯝꯒꯤ ꯄꯥꯎꯗꯔꯁꯦ ꯈꯔꯗꯤ ꯌꯥꯝꯕ ꯃꯥꯜꯂꯦ ꯊꯥꯎ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯍꯧꯖꯤꯛ ꯑꯁꯤꯃꯨꯛ ꯐꯖꯅ ꯃꯨꯟꯅ ꯇꯣꯜꯂꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥꯡꯗꯕꯨꯗꯤ ꯑꯃꯨꯛꯄꯨꯗꯤ ꯍꯥꯞꯆꯈ꯭ꯔꯦꯀꯣ ꯑꯩꯅ ꯕꯣꯔꯤ ꯁꯦꯝꯕ ꯚꯤꯗꯤꯑꯣꯗꯣ ꯏꯆꯦ ꯑꯃꯅ ꯕꯣꯔꯤ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯥꯞꯆꯔꯦ ꯑꯩꯁꯦ ꯐꯖꯅꯗꯤ ꯇꯣꯠꯄ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯦ ꯁꯥꯗꯦ ꯅꯨꯡꯁꯥ ꯅꯍꯥꯟ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛꯀꯗꯤ ꯐꯖꯕ ꯅꯨꯡꯁꯥ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯑꯗꯨꯝ ꯀꯪꯒꯗꯕ ꯅꯨꯡꯁꯥ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗꯒ ꯁꯥꯔꯝꯃꯗꯦꯕ ꯃꯇꯝꯗꯅ ꯇꯧꯅꯤꯡꯗꯦ ꯍꯨꯃꯥꯡ ꯇꯥꯕꯒꯤ ꯑꯗꯣ ꯑꯩ ꯑꯅꯤꯁꯤꯗꯤ ꯇꯋꯥ ꯑꯅꯤꯁꯦ ꯊꯥꯡꯒꯠꯂꯤ ꯅꯨꯡꯁꯥꯁꯦ ꯁꯥꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯋꯥ ꯑꯅꯤꯃꯛꯇ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯒ ꯍꯥꯞꯄꯨꯕꯗꯣ ꯑꯗꯨ ꯍꯟꯗꯛꯇꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯝ
ꯀꯩꯅꯣꯗ ꯇꯋꯥꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯑꯒꯦ ꯈꯣꯡ ꯅꯥꯔꯛꯏ ꯃꯌꯥꯝ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯂꯦꯞꯄꯩꯁꯦ ꯑꯗꯨꯅꯅꯦ ꯀꯨꯏꯅ ꯂꯦꯞꯁꯜꯂꯗꯤ ꯈꯣꯡꯅꯤꯡ ꯅꯥꯏ ꯋꯦꯠ ꯍꯦꯜꯂꯛꯄꯒꯤꯅꯦꯕ ꯑꯩ ꯈꯣꯡꯅꯤꯡ ꯅꯥꯕꯁꯦ ꯑꯗꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯑꯩ ꯑꯣꯟꯊꯣꯛꯆꯔꯦ ꯑꯗꯣ ꯑꯩꯒꯤ ꯕꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯣꯔꯣꯛ ꯍꯥꯞꯇ꯭ꯔꯁꯨ ꯑꯩꯒꯤꯅ ꯉꯧꯔꯣꯛ ꯉꯧꯕ ꯍꯥꯏꯗꯣ ꯑꯣꯏꯗꯦꯕꯀꯣ ꯃꯀꯨ ꯈꯔ ꯌꯥꯎꯕꯗꯨꯅꯁꯨ ꯇꯧꯏ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤꯅ ꯉꯧꯁꯣꯛ ꯉꯧꯕꯗꯣ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯂꯔꯁꯦ ꯀꯩꯅꯣꯝ ꯇꯧꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯃꯊꯪꯗꯗꯤ ꯑꯩ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯃꯨꯛ ꯇꯧꯔꯒ ꯈꯪꯉꯦꯕꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯁꯤ ꯇꯧꯕ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯑꯩ ꯁꯦꯝꯗꯣꯛꯄ ꯂꯣꯏꯔꯦ ꯑꯩ ꯂꯣꯏ ꯈꯔ ꯀꯛꯁꯟꯈ꯭ꯔꯦꯕꯀꯣ ꯃꯃꯥꯡꯗꯁꯨ ꯕꯣꯔꯤ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯈ꯭ꯔꯕꯅꯤ나 ꯑꯗꯣ ꯂꯣꯏꯅ ꯑꯩꯁꯨ ꯁꯦꯝꯗꯣꯛꯑꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯅꯥꯀꯟꯗ ꯇꯋꯥꯁꯦ ꯑꯃꯗ ꯁꯦꯝ ꯂꯣꯏꯔꯒ ꯁꯣꯝꯗ ꯍꯥꯞꯆꯟ ꯁꯨꯝ ꯃꯩꯗꯗꯤ ꯇꯞꯅ ꯖꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯅꯤꯃꯛꯁꯤꯗ ꯍꯧꯖꯤꯛ ꯈꯔ ꯖꯥꯏꯔꯦ ꯑꯃꯨꯛꯀ ꯃꯩꯁꯦ ꯂꯤꯛꯅ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯂꯩꯊꯔꯒ ꯇꯋꯥ ꯁꯣꯝꯗ ꯈꯥꯏꯕꯣꯛ ꯑꯃ ꯁꯣꯝꯗ ꯈꯥꯏꯕꯣꯛ ꯑꯃ ꯈꯣꯡ ꯌꯥꯝ ꯅꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯁꯣꯅꯨ ꯄꯔꯨꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉꯦ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯒ ꯂꯣꯏꯔꯒꯀꯣ ꯍꯧꯖꯤꯛꯁꯤ ꯀꯨꯞꯁꯜꯂ ꯊꯝꯃꯝꯕꯅꯦꯕ ꯑꯩꯅ ꯑꯗꯣ ꯁꯨꯝ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯑꯃꯨꯛ ꯈꯔ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 2:30 ꯇꯥꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤꯁꯦ ꯑꯩ ꯑꯃꯨꯛ ꯅꯨꯡꯁꯥ ꯊꯣꯛꯂꯛꯑꯕꯅꯤꯅꯀꯣ ꯃꯊꯛꯇ ꯐꯧꯗꯣꯛꯎꯒꯦ ꯄꯨꯈꯝꯁꯤꯗ ꯍꯥꯞꯄꯒ ꯃꯊꯛꯇꯁꯨ ꯊꯕꯛꯁꯨ ꯂꯩꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯧꯗꯣꯛꯎꯔꯗꯤ ꯀ꯭ꯋꯥꯡꯅ ꯑꯗꯨꯝ ꯆꯦꯟꯈꯔꯅꯤ ꯑꯩꯒꯤꯁꯦ आधा केजी ꯐꯕꯥꯠꯇꯦꯀꯣ ꯀꯩꯅꯣꯁꯦ ꯁꯒꯣꯜ ꯍꯋꯥꯏꯗꯣ ꯁꯨꯃꯥꯏꯅꯗꯤ ꯊꯣꯛꯑꯦ ꯑꯁꯤ ꯃꯊꯛꯇ ꯊꯝꯃꯨꯒꯦ ꯑꯗꯨꯒ ꯃꯊꯛꯇ ꯑꯩ ꯉꯁꯥꯏ ꯖꯦꯅꯝ ꯂꯤꯜꯂꯝꯕꯗꯨꯁꯨ ꯊꯥꯗꯣꯛꯀꯦ ꯇꯧꯕꯅꯤ ꯑꯉꯥꯡ ꯑꯅꯤꯗꯤ ꯀꯟꯅ ꯇꯨꯝꯈ꯭ꯔꯦ ꯁ꯭ꯀꯨꯜꯗꯒꯤ ꯃꯣꯏꯁꯨ ꯉꯟꯅ ꯍꯧꯒꯠꯂꯦꯕꯀꯣ ꯉꯔꯥꯡꯁꯨ ꯊꯦꯡꯉꯦ ꯇꯨꯝꯕ ꯌꯦꯡꯉꯨ ꯐꯖꯅ ꯐꯦꯟ ꯊꯥꯔ ꯅꯨꯡꯉꯥꯏ ꯇꯨꯝꯈ꯭ꯔꯦ ꯄꯔꯨꯁꯨ ꯑꯣꯟꯊꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯇꯨꯝꯖꯍꯧꯔꯁꯅꯨ ꯑꯗꯨꯒ ꯑꯩꯅ ꯃꯊꯛꯇ ꯁꯤꯒꯤ ꯇꯌꯥꯔꯁꯤꯅꯦꯕꯀꯣ ꯃꯄꯥꯒꯤ ꯅꯍꯥꯟ ꯕꯥꯏꯛꯀꯤ ꯖꯣꯄꯤ ꯆꯪꯉꯤꯅ ꯑꯅꯧꯕ ꯑꯃꯨꯛ ꯁꯤꯜꯂꯤꯅꯤ ꯇꯥꯡꯉꯤ ꯇꯌꯥꯔꯁꯤꯁꯨ ꯂꯨꯄꯥ 3,000 ꯆꯪꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯤꯟꯗꯣꯔꯛꯑꯦ ꯑꯍꯟꯕ ꯑꯗꯨ ꯁꯤ ꯇꯌꯥꯔꯁꯤꯅ ꯑꯩꯅꯀꯣ ꯖꯦꯅꯝ ꯊꯥꯒꯦ ꯇꯧꯕ ꯈꯪꯗꯦ ꯑꯩꯅ ꯈꯜꯂꯤꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯃꯊꯛꯇ ꯀꯥꯈꯠꯂꯦ ꯑꯃꯨꯛ ꯁꯤꯁꯤꯅ ꯖꯦꯅꯝ ꯉꯁꯥꯏꯒꯤꯗꯨꯅꯤ ꯊꯥꯅꯕ ꯇꯧꯒꯦ ꯑꯗꯨꯒ ꯅꯨꯡꯁꯥꯗꯤ ꯈꯔꯗꯤ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯃꯊꯛꯇ ꯂꯩꯔꯤꯕꯧꯗꯤꯀꯣ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯥ ꯆꯠꯖꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯕ ꯁꯨꯝ ꯊꯝꯃꯝꯃꯗꯤ ꯀ꯭ꯋꯥꯡꯅ ꯄꯨꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯤ ꯇꯌꯥꯔꯁꯤꯅ ꯁꯦꯝꯖꯦꯡꯒꯦ ꯃꯌꯥꯝ ꯂꯩꯕꯥꯛꯁꯨ ꯌꯥꯝꯗꯕꯅꯤꯅꯅꯦ ꯑꯁꯤꯁꯤꯅ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯈꯥꯗ ꯔꯥꯡ ꯑꯃ ꯊꯥꯔ ꯁꯨꯃꯥꯏꯅ ꯇꯌꯥꯔꯁꯤꯅ ꯇꯧꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯂꯩꯕꯥꯛꯇꯤ ꯆꯜꯂꯔꯣꯏꯕꯀꯣ ꯑꯩꯅ ꯕꯣꯔꯤ ꯊꯥꯖꯤꯜꯂꯒ ꯅꯨꯡ ꯍꯥꯞꯆꯟꯕ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯃꯨꯛ ꯑꯩꯅ ꯂꯩꯕꯥꯛ ꯍꯥꯞꯆꯜꯂꯦ ꯍꯣꯜꯂꯒ ꯑꯗꯨꯒ ꯇꯌꯥꯔꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯁꯤꯗꯤ ꯃꯈꯣꯡ ꯍꯟꯕ ꯅꯨꯡꯉꯥꯏꯔꯅꯦꯕ ꯑꯗꯨꯒ ꯖꯦꯡꯕ ꯍꯥꯏꯅꯤ ꯐꯔꯒ ꯐꯔꯦ ꯐꯠꯇ꯭ꯔꯦ ꯐꯠꯇꯦ ꯖꯦꯅꯝ ꯁꯤꯁꯦ ꯐꯠꯇꯦꯕꯀꯣ ꯁꯤ ꯇꯣꯞ ꯃꯆꯥꯗꯅꯦ ꯇꯞ ꯃꯆꯥꯗ ꯊꯥꯈꯤꯕꯗꯨꯅ ꯇꯧꯔꯤꯔꯥ ꯀꯩꯗꯧꯕ ꯈꯪꯗꯦ ꯁꯟꯗꯣꯛꯄ ꯉꯝꯗꯅ ꯇꯧꯏ ꯃꯥꯜꯂꯦ ꯑꯗꯨ ꯎꯗ꯭ꯔꯦ ꯖꯦꯅꯝꯒ ꯈꯔ ꯐꯠꯇꯕꯅꯦ ꯈꯨꯠꯀꯁꯦ ꯂꯩꯕꯥꯛ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯃꯁꯥꯒꯤꯁꯨ ꯈꯔ ꯐꯠꯇꯕꯗꯣ ꯁꯣꯟꯗꯒꯤ ꯀꯦꯔꯠꯁꯤꯡꯗ ꯊꯥꯕꯗꯤ ꯂꯣꯏ ꯐꯩꯌꯦꯕ ꯁꯤꯅ ꯃꯔꯥꯗꯣ ꯂꯩꯔꯦ ꯌꯨꯝꯗ ꯆꯠꯂꯒ ꯆꯥꯝꯊꯣꯛꯎꯔꯒꯦ ꯁꯤꯁꯦ ꯁꯦꯡꯅ ꯑꯗꯨꯒ ꯁꯤ ꯎꯗ꯭ꯔꯦ ꯈꯔꯅꯤ ꯂꯥꯏꯌꯦꯡꯕꯤꯅꯕ ꯍꯥꯏꯗꯨꯅꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯐꯔꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯊꯥꯖꯤꯟꯕꯅꯦ ꯑꯗꯨꯒ ꯁꯤꯁꯨ ꯄꯨꯊꯈ꯭ꯔꯅꯤ ꯋꯥꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯏꯗꯤꯇꯤꯡ ꯇꯧꯔꯅꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯌꯥꯝ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ